ꯅꯤꯡꯁꯤꯡꯉꯨ ꯑꯜꯂꯥꯍꯕꯨ ꯃꯁꯤꯡ ꯀꯛꯈ꯭ꯔꯕ ꯅꯨꯃꯤꯠꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯊꯨꯅ ꯆꯠꯈ꯭ꯔꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯄꯥꯞ ꯅꯠꯇꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯍꯨꯝꯅꯤ ꯐꯥꯎꯕ ꯆꯣꯟꯊꯔꯕꯁꯨ ꯄꯥꯞ ꯅꯠꯇꯦ ꯃꯉꯣꯟꯗ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕ ꯃꯥꯒꯤꯗꯤ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯑꯃꯁꯨꯡ ꯈꯪꯉꯨ ꯃꯗꯨꯗꯤ ꯃꯉꯣꯟꯗꯅꯤ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯈꯣꯝꯖꯤꯟꯒꯗꯕꯗꯨ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯤ ꯃꯥꯒꯤ ꯋꯥꯍꯩꯅ ꯅꯪꯕꯨ ꯄꯦꯜꯍꯜꯂꯤ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯑꯜꯂꯥꯍꯗ ꯁꯥꯈꯤ ꯑꯣꯏꯕꯤꯅꯕ ꯍꯥꯏꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯗꯨꯒꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯩ ꯀꯟꯕꯅꯤ ꯌꯦꯠꯅꯕꯗ ꯑꯗꯨꯒ ꯅꯉꯣꯟꯗꯒꯤ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒ ꯃꯥꯅ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯀꯟꯅ ꯍꯣꯠꯅꯩ ꯃꯗꯨꯗ ꯋꯥꯀꯥꯏ ꯁꯟꯗꯣꯛꯅꯕ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯑꯃꯗꯤ ꯃꯥꯡ ꯇꯥꯛꯍꯟꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯃꯁꯨꯡ ꯁꯥ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯑꯜꯂꯥꯍꯗꯤ ꯋꯥꯀꯥꯏ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯥꯄꯜꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤ ꯃꯥꯕꯨ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯃꯇꯤꯛ ꯑꯣꯛꯂꯕꯅꯤ ꯖꯍꯟꯅꯝꯅ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯄꯣꯊꯥꯐꯝꯗꯨ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯟꯁꯤꯕꯨ ꯌꯣꯟꯊꯣꯛꯆꯕ ꯃꯤꯁꯨ ꯂꯩ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕꯗꯨ ꯊꯤꯖꯕꯗ ꯑꯜꯂꯥꯍꯗꯤ ꯅꯨꯡꯁꯤ ꯍꯩꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯑꯣ ꯊꯥꯖꯕꯁꯤꯡ ꯆꯪꯉꯨ ꯏꯁꯂꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯒ ꯏꯟꯅꯒꯅꯨ ꯆꯠꯀꯅꯨ ꯁꯩꯇꯥꯟꯒꯤ ꯈꯣꯡꯒꯨꯜꯁꯤꯡꯗ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯥꯟꯊꯨꯖꯔꯕ ꯅꯈꯣꯏꯗ ꯗꯂꯤꯜꯁꯤꯡꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯉꯨ ꯑꯜꯂꯥꯍꯗꯤ ꯄꯥꯡꯒꯜꯕꯅꯤ ꯁꯤꯡꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤ ꯉꯥꯏꯔꯤꯕꯒꯦ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯂꯩꯆꯤꯜꯁꯤꯡꯒꯤ ꯃꯔꯨꯝꯗ ꯊꯣꯔꯛꯂꯒ ꯑꯃꯁꯨꯡ ꯐꯔꯤꯁꯇꯥꯁꯤꯡꯁꯨ ꯂꯣꯏꯅꯔꯛꯂꯒ ꯋꯥꯐꯝꯗꯨ ꯋꯥꯈꯩꯕꯤꯕꯗꯨ ꯅꯠꯇꯅ ꯑꯜꯂꯥꯍꯗ ꯍꯟꯖꯤꯟꯒꯗꯕꯅꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯕꯤꯆꯥꯔꯒꯤꯗꯃꯛ ꯍꯪꯉꯨ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯆꯥꯁꯤꯡꯗ ꯀꯌꯥ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯈꯨꯗꯝꯁꯤꯡ ꯗꯂꯤꯜꯁꯤꯡ ꯑꯣꯏꯅ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯗꯕꯒ ꯁꯤꯟꯅꯗꯣꯛꯂꯕ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯕꯨ ꯃꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯁꯥꯊꯤꯕꯅꯤ ꯂꯃꯟ ꯈꯨꯝꯕꯗ ꯐꯖꯍꯜꯂꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨ ꯊꯥꯖꯗꯕꯁꯤꯡꯒꯤꯗꯃꯛ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯦꯝꯅꯩ ꯊꯥꯖꯕꯁꯤꯡꯕꯨ ꯑꯗꯨꯕꯨ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯒꯅꯤ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯜꯂꯥꯍꯅ ꯄꯤꯕꯤ ꯆꯤꯟꯖꯥꯛ ꯃꯥꯅ ꯄꯤꯒꯦ ꯅꯤꯡꯕꯗ ꯍꯤꯁꯥꯞ ꯇꯧꯗꯅ